1925 ta Percy Fawcett kauba British explorer ama Amazon Rainforest ta adugumba city ama thijenbagi concept ama chatpa hoki adudi haini hairiba city asigi building fawba sana ngaktuna sai loinana mafamdugi king ningthawadu sana gi powder na nungtigi rujai haina adubu hairiba numit aduda Percy Fawcett magi camp tagi thoki adu mak amuk hana halakidre Tasi Khangsi gi maikidagi punapui konon kurumjari Amazon Rainforest Pitribida Kwaidagi Chauba Adugumba Rainforest Amani Mafamasi Punna Country Nipangi boundary share tawri Mafamsigi area asi 70 lakhs square kilometer room oiri Masi Kayamu Yamna Chaugi Hebabu India Gumba Leba Country Ani Amaga United Kingdom Gumba Country Kunipan Lomdi Mafamasi Thamba Changini Hauzik Fawada Ikoi Miubana Samudra Irol Nungi Mafam Kayama Tizinba Explore Tawangam Drivasigum Amazon Rainforest kisu saurba saru kaya ama miyoibana ngasi fawba yoksin mangamdri mafam asida tongan ba organism jiba panba sanga uchek upambi manamasing makal kaya ama leiri masigi manungda hauzik fawda ikoi miyoibana subnagi 10% da makhang mangamli hairi mafam asida numit kudingi anova species discover tawi habagi report fawba leiri Amazon Rainforest ta chorakna 400 billion henba tree upambi sing hormaya haina panari maramasina masigi forest asibu pitribi art asigi lungs haina sukhangnai pitribi pumba asigi darkar oiriba oxygen gi 20% oxygen di subnagi mafam asidagi release tawi thadoi estimate kargi matung inna Amazon forest ta chorakna mioi lakh kullom leiri makoi asi mapan taibangpan haibadi outside world dagi tokaina kariyamata tona tinadana makoidang tongana leiri Maramdi Amazon gi mafam kaya ama haujiksu unexplore taudana khangdana leiri mafam asida thokpa angakpa thodo wato mystery karadi solve tawkre adubu haujiksu science na solve tawangamdriba kaya ama su leiri ngasigi video asida Amazon forest jungle asigi angakpa mystery solve tawdana leiriba mystery karigi matangda khangminasi list asigi number 5 ta leiriba angakpa mystery asi city of gold masi matangda yangsi haujik fawbagi oina Amazon forest ki Paidiki Chauba mystery ama hairgadi mafam sigi City of Gold asini masibu Eldorado haina sukhangnai hainai mafam asida matam amada dugumba city sar ama leirami madu sana ngaktana saba aduga mafam asiki ningthau ningtigi sanagi powder na irujaraba loira matungda Amazon river turelda masadu luptuna sana singadu samtokna thadai hairi tasengmani 16th century da European sing South America da laki makoina thongkiba mafam adu Amazon Rainforest na leiriba jaga adu dani makoina masing yamlaba soldier lanmi ke amasu loinarki makoi gi plan hairgadi mafam adu kudum chanba sini adubu makoi Amazon da han leramba indigenous people yellow singa mayong na bataki loinana European sing na mafam dugi yellow sing na leramba jaga ke amabusu kudum chansinki Asumna 16th century digi loiselak papawda makoina paw ma fangki madudi Amazon forest ki manung hanjinba mafam amada city ama leiri mafam asi sanatana ningtina semlaga lei haina aduna European sing haiba Eldorado city adubu thiba horki Amazon forest ki mafam ke amada sintungna thiro matungda makoina tongan ba tribe ke amagi lefamdi phangmang ki adubu makoina thiriba Sanagi city adudi phangmang kide adu makoi yamlaba sana kayama phangmang ki hari asumna chahi chanirom thiro matung phangdabadagi Eldorado bu meet ni haina declare tawu taki masi matung 19th century da British explorer Percy Fawcett na Eldorado bu amuka na thinabagi fireb lauki maangna Amazon forest da punna expedition nipan tawki adu maki thijin khongchat aduna Eldorado dilayadana European sing na hanapan kiba city ama phaw phangmangam kide mahaki aroiba expedition da Percy Fawcett Amazon gi meaida leiringai matamdani mahaka aroibo ina phaw phawna kibasu masi matong mahak magi thizin khongchat makha tana chathaba hoki lunana mahak amu ana aduma halakidre hairo numit adu 29 May 1925 ni lunana mahakna mahang kriba mafam adu Brazil gi state Mato Grosso ni mahakpu thakya chumna thidana search operation tawki adubu mahak natragana magi asi bakchang natragana karigumba makalamatagi mari makong mata khangmangam kide scientist community singi matung ina hariba mafam asi miribana hingduna leiba ya mafam nate hari loinana mafam asida karigumba kungang natragana city amata leiba habasi oithok loi su hari adubu matamgi matungina no anoba technology
kaya ama puthorokpana maram oiraga Amazon da adugumba kudam changdam kaya amasu phangba ngamkhre madugi matungina mafam asida matam kaya gi mamangdagi achaw city kaya saduna khunda leitaduna leiramba yabagi tasengbadi persiphosis na thiriba mafam adudi sumlami adu magi thijinbagi mong adudi lalami mafam asida tangkak kaya da researcher singna leimai manungda myoibagi saru sayang human waste phumduna leiramba thengnakhre Tijiloi singna Amazon Forest radar scanning devices na duna tijin khomjinbada asukpa jungle asigi layer gi makhada nungna saba city manba structure kyama lainungda matungina phumjinduna leikhibasu thengnaba ngamkhre National Geographic gi team nasu Caravan sigi salomda 15 km lom sangsilaga leiba Amazon gi mafam amada adugumba chauba city amasu phangwa ngamkhre madudi Sahi lising ani chongarom surwa city gi punba structure ama chingna nansinduna leiramba adubu makoi sing adugi marakta Eldorado si karambono loinana saukraba Amazon Forest ki karamba mafamda masi leyono haibududi ngasi phawa scientific community singi oina Angakpa haibudi mystery ama oiduna dumak leiri list asigi mari subada Amazon gi asigumlaba suklaba jungle asida adugumba miyoi kanglup kharasu leiri makoina ngasi phawa mapan gi tayong panbu u phaw udriba makoi sing asi jungle da matau karamna hingduna survive tawduna lei haibasi gi matangda anthropologist sing phawa ningthina khangma ngamdri hai miyoi jati kanglup asigi marakta perikura haina khangnaba kanglup ama leiri makoi asi Amazon gi western Brazil thangba side ta lei makoi gi missing asina hanadi lising hena leirami adubu haujikti sumnagi mioi 15 dagina kun khaktama ngairamba yai haina panari haiba mioi kanglop asigi maramda miyamna hena khangarakhiba si 1998 khaktadagini matamduda hanbo oina makoi mapan gi taibong panga thengnaki makoi gi language lon duda makoi awaba nungaitawa phongdokningbagi mong u fangki anthropologist singna makoi lon wai sing adubu decode tawduna yenglaba tungda khangba ngamki makoi gi jati kanglop asi matam amada yamna mapangal kanba missing yamna lerami haibasi adubu kanagumba lantumi hoba mafia karana jungle da mining tawnabagi damakta makoi gi moi kayamabu hatokhirami madudagi makoi kharadama hingauki asumna makoi gumba tribal community kaya yamna Amazon gi jungle asigi tongan mafam kya da khunda laita don leiri haibudi chapcha bakhang ngamdri loina makoi si matau karamna mafam sida lakhiba natragana leirakhiba aduga chahi lising kya gi mamangda mafam asida khunda duna leiramba mioi sing aduga kari mari leinaba haibra chingba mayam adudi ngasi phawda kana amtana khang ngamdri mystery number 3 ahum subata matam kya gi mamangdagi historian singna confirm tawba ngamdana lakhi madudi Amazon gi jungle da leiba mioi kanglop sing asi karamba matamda lakhibano haibasi adubu 2017 da yamna ngakpa kudam ama phangba ngamki archaeologist singna Colombia ga nangna leiba Amazon Forest ki chingi saruk amada achauba nung singda karigumba painting kara yektuna leiramba thengnaraki hariba achauba nung sing adu singna nansinduna leiramki aduna hariba painting sing adubu thijinba makoibu expose tawba tangai paramde maramaduna archaeologist singna kilometer 3 sangba surung ama tawthoki masidagi khangbangam hariba lai painting adu chawrakna chahi 12 rom liraba painting singne haiba matamdu ice ki loselakpa matamni matamduda mafam asi jungle oiramde supnagi ice barak mangakta oina lerami hariba painting aduda sa khara supnagi ice khaktada leramba sa sing yiklamba thengnaki kudam oina mastodons amadi giant sloths hariba painting adudagi miyobana matamduda karamna leramgani haibudusu khara makaidi khangmangamki loinana makoina karamna yamna chawba sa sing adubu karamna sadanba phabana chingba tawi haibudusu khangmangamki list asigi number 2 da 2019 da scientists sing angakpa oiki makoina North Brazil gi Amazon Forest ki Marajo Island da asiba humpback whales ama funky ngai oribasi whale gi asiba dunate madugi siribagi timing aduni loinana matau karamna Amazon river gi mapan kangphal da whale du siram libun haibasini asiba whale adu sorakna ton tararom lumba chaubu whale amani whales sing asi inthamtha gi matam haidi October dagina November phawasi Amazon ga naknaba samudra gi asaba isingda sakta dun lei adubu makoi chanaba thibada
south lomda haidi Atlantica gi naknabata chatli adubu hairiba whale adudi February thada Amazon gi river manungda karamna siram libuno haibasini investigation tawraba tung khangba ngamki madudi whales adu sina phangkiba numit adudagi supnagi numit marini gi mamangda sibini haibasi mangonda atopa sasing attack tawkiba karigumba kudam changdam natragana asok open amatasu yawba thengnaramde aduna ngaglibadi matau karamna hairiba weather aduda whales adu Amazon gi manung hanjinba mafam aduda karigi lakhiba natragana kamdongna leramliba amadi karamna forest ki kangphalda sina leramliba haibasini masigi pakung asi pawbu khangba ngamdri number 1 da Amazon forest da nova secret amasu 2013 da discover tawba ngamki Peru da leiba chemistry ki student amana Amazon forest tagi yamna angakpa web structure ama thengnaki madu plan ugi manada saba web structure amani loinana yengmadasu yamna mysterious oirami structure adugi center mayai chapchana silk na cone shape ta semduna leiba loinana magi akoiba circle adudana silk na yamna ningthina kharaba sambal amagumna leirami student aduna structure adugi photo namlaba matungda internet ta post tawki ngaklibidi haiba structure adu hana kanamatana ukhitriba ama oiramki madubu makhatana tijannabi damakta scientist ki team ama Peru gi haiba pham aduda visit tawki ngahaki matungda makoina asigumba structure nifumanga gi mathakta thengnaki karana upambi ki masada saramba karana unada madugi structure adubu silk hands haina maming tholami loinana khara amana makoina laboratory da tijannabi damakta puraki microscope ki matengna yengbada fence ki akoibada 10 mice khara leiba thengnaki hairiba tinsing adudi silk web produce tawde habasi khangmongki aduna structure sing adu makoina sembadi oiroi habasi khangmong numit kharani gi matungda fence ki mayai da yauriba kon adu tapna kai horoki loinana madudagi spider mirang macha ma thorokpa thengnaki tasengbadi hariba structure adu spider ki akhanaba kanglup amana semba oiramki makhoi adu supnagi western Amazon khaktada phangba spider ni makhoi gi marumgi akoibada khariba sambal adu asumna khabagi maramdi maduda apik pa jiba 10 mice sing phajanduna thamnabani maduna makoina masa sing marumdagi onduna thorokpa matamda makoina sanaba karigumba kharat lainabagi damang video asi matang asida loisinjage channel asibu like share subscribe taw kawbiganu tungdasu interesting oiba topic ke ama puduna laksake punamu pu